ayukto mahusagumni amam angan sinarakpa angan mana mapung oirakpa korong na tholak laga taibang sintha pangliba Arun mana kari afung mana kari leite korong magi mafamda ngan fam thokpa ngalakpani mathau oibana thorakpani ngarang athengbada Manipur yorakpani sudegi manakta pantharamda Rani yumlomda chumring adum lakli maso achobana chanbo oibana mi wate yumdaso ngak senaba kharadi dum thammi masi maknaso mani irai laina machabu thamlamlaga chatpa ngamlibani handak Delhi gi khongchat sina makhoi bu mikku amata pota handaba matau amo ihelle atai namate misra gi thodok tunani yum yorok la phawba ani du phone tongna duna wa khanari Advocate Misra gi misi manei haibatani magi di nungsa thipam thokti maramdi maso kikna bayami magi clan singa ningai sangdana khibagi video footage ama thadorokibani Delhi gi government so maduda oina thibagi wari lawkhrabani maside chemsida chingne ningai kai sulaiti yumde irenzana pathabiro kedogi tapthan hairaklaso sude wakhal chai chairi laitandraba wakhalna hairi maduna madu ekraso Manipur dasu irang lepamdri basini misi chadana siramba case koding background yenglaga thigat uyari makai paisani yana basilo haidana aini West SP da checksina sinakrabani karigumba wafamase CM na khangkiba thoklaba ai explanation letter amadi idaba yaroi khangjirani matang sida Nandaras amadi Major makhoini manaraga lohongbagi matam lepnani hainabasu tari ai Major gi magun khangi sanabu mamo ening banate Nandaras ka amato oinaba tawriba thawongni mani chemsi Nandaras na kaidonungda tineri haidana pukning tinanaba honarak loi khangbana pumnamakse Major gi kokni tan charadi chemsi gi mayokda chatharik liba thawongse ma oiramba phok yana leiri madusu khanaba phai adubu horje adomda mata mangkhalaga karibu kanani rani aikhoisu athuba matamda luhongbagi thawrang tawdaba yadabani aikhoi thoibabo nangna phajinba ngamoi magi oiba mi ama laklaba data ma wakhal taga doribani longlaba matung lindada insilagane Nandaras ki yumda changaloidabani masigi tanja lauraga aikhoina thabakto pangthogadobani Rani du wafam su yaningle maramni Major Nandaras amato oikibada oirakadaba phibamdu khallubada tapna hairakle matha sabira noi chemsi nanaw leibasidi lohongbagi wafamdumadi ai ichaga amutang tanaragane athubada soidena thawrang tawrase aduga Nandaras ki yumda leiriba bohomdugiri nusa thibigano ibunga mairaba leite khangba numit imung punna leiba numit amada tanja yenglaki adubu ichemsi wafamsi ibunga mairaba natana atopa magi marup singdi khangdaba natro ai madu khangdirani Major Nandaras so khangi haibadi ai khangi adubu angang sing khanglabaso makhoina kari tawba ngamluni mapa mama singduna makhoi wakhal soidena phathagani icha singdo nungai trabaso masina taning pham leitirani matam amada aini chada haiki nangni imungsidagi lapthokli mamkhai ai imungsida khot tharoi haidana adu wasak ado thogai batabani ai upai leitre Rani tapna asokhuiba matam sida ibungona khangduna leiramlibasidi Nandaras ki macha ibe madogidama oireko nungsirabaso upai leite haibaduni chemsi mapi mapa oiba aikhoigi mayokta chatpaso hongnaba nate phari makhoina ngambra yingnabagi tanjado laklabanina aikhoisu angamba thakto honaba taridana iche wakhal manglirani chaithoklaba wakhalse nangna khomjin tasilaga machi amada irenjana thamo aigi wakalduna koi pai kai ba horaktuna mina khangki uki thoklaba aidi pungloi loire tho nang iche bu kaloi bema khudingma nanaw silagi bomduga connect tonariba laptop se mi khuding aigi nakta lengdana thamli ichemsi kaiguma tanja chabam phangbada isegi akiba pumba ut oran ba haibase kaisunati nungsa thibigano tungmang yenglaga maning tamna sanariba warini phattaba thabak tawba makhoidi phattaba wakhal khalinge manakta kari yenglu leiruba yenglude Rani namagi kagi sofada phamnaga sanariba warido cha puduna lakpa linda thongzildagi changsin mangamandre chingnerakpa kuire karisgi sasingneroi adubu chapchawa wafam khanglude asam imung hupna tumna manghanbagi wakhal leramgani khallude
Maraksida mayayda haiduna makhoi khulai oiramlibasina mairabani. Khallubada Linda masado nikli. Karigumba makhoi saroksida mairabada fattanungda thoklaba khallaga mahak mipairakli. Mana amuk hanna yenglubada Ranido phone thamduna leiramli. Table da phone du thamlaga laptop ama pairaga hagot kiboi. Mani hozakta pankiba systematic bomb dugi device connect tawriba laptop adu soidanu oigadawri. Mamana pukribado kadaidanu Linda yamunna yengli. Yengna Rani paring sana thamriba upu singdugi mayai leiriba passport leiba upudo hangdoklaga laptop to hapchinkre. Madu fawba Linda yamunna yenghori. Rani na ka amaromda changadabagi mamai leithorakpaduda Linda masado hanagup chumna leisilaga lotli. Adubu lepna mamitta sangsang urakli. Upudo hangbada sizinnakiba passport ado. Mitmangda paring chongthoktuna leiribada Linda chimhapu hobagum chimbalda hanjin tapna soli. 87-338-990. Ipong kayani punsise ithaki reina warini torbandi ngehakini taibangi mayana semliba kaikhini loikhini achobi thak amada chelhogani ichel lamthumpham khangda wakhagi ichel so tinkini matamgi ichelda nokani ahusa lairembina wakhal matam anina maikei punna senthakhrabada masana yandradi baba tawrishina boidasu ai fazana haige chumna sumlaknabagi wani sida wari oina puthoklaga khanarambasida ai sunga ini danda machanupada haifet yenglaga nokladuna khumi phagi dagi asemu anba kaisu kaidena imungani gi mariso hena jasinba nasalgi wadi nangni na khanglibadu nga ibungo khara leiraga dum phasakradawni hoji phaw angang uchaga sap manari busini hayeng kona tapna themlaga phajangkhinida magi di thoina warunu adubo baba atopo maram amaga matang sidagadi yamna khine aduga yam taha tawbagi mathausu tadabra khali aikoi sanasi matam khradi leijakhisanuda yam angang oire aikoi gi mitane angang oina uzarabaso migi mamitadi mapung mari pharabani ne menjor gi su mi leiba natte nataw makhoi ani khaktang tarak leibado nungai ba hongna dene amarom da aikoi gi di nang leibana mi hengalaklibasin sidagidi hengat ke haiba khaktani aduna makhoi gi so matang saringe imung ama siamlaga harau reirosanu chamane matam thingtharaga kedongni hongbadi natawda dum honggadaba leirabani Leo du makhata na khumningdre mapan hairibado lali haibasu ngamde yaningdabadi tawrude maramdi boydu mana munna khangi angang oiringai matamdagi laizana hairi khayaribani magi thamoina machal bo harauna thamba ngamgani khanjaba misak aman ani le madugi ani suba misak tudi boina oiri adum oina bak yaningdaba leitrabuso Leo kadaidano haraupom khangdaba amadi oiri adum makpo mapagi apamada yetpa machadu so oiningde Machana banglaga laikibaduna Dandras na makataragli. Matam si khangawdi. Nakoy su tha phazilaklaba haidu oirabani. Nasargi waroy potsimadi thapan khalakpasida leplage na khalli. Mado nangnaba nakoy bungodo ipa amuktang satlaga thiamba yabra yenguge khalli. Sawgallabaso kayam kuinabu sawni haigene. Wahaiduda Leo managi khallaga momonnoi. Karigumba makoy bungon harau machabu loksinbirabadi. Manana harau sagadabudo khallaga nokchaki Nimida wairamgi matamdo ngasidi imung anima pullare sudegi thorangni ya school su yaudaba yadraduna yauri rectangular shape ki dining table da mai onsinaraga family nakal amadana Rani amadi Linda nakal amadana ya school madugi mathangda sude madugi hek mathangdana Mairaba Service tawriba nupi ama changaklaga makhoyi chana thaknaba plate na chingba sem saringe ya school na noklaga hairi asumne hek matam kaithokbasiso wakhal inglangmani ne Rani thabakta dom chillaga leibaso phatteba mani yambung ichemsina sinbiraktuna ngasidi mayam punba phangbagi nungaisabasiso pathaba makhal amani ya school nokfe tawramlaga Linda do onsilakle Ichadi kamdauria uda babu anthokna kuireda
ꯅꯃꯥ ꯍꯣꯏꯅ ꯆꯤꯟꯈꯤꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯎꯈꯤꯗ꯭ꯔꯦꯗꯅ ꯂꯤꯟꯗꯥ ꯍꯔꯥꯎꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯁꯨꯗꯦꯅ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯀꯥꯏꯖꯗꯅ ꯇꯧꯔꯤꯅꯤ ꯁꯤꯗꯒꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯔꯗꯧꯅꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯦꯞꯂꯤꯁꯦ ꯁꯅꯈ꯭ꯌꯥ ꯋꯥꯔꯤꯁꯦ ꯈꯟꯅꯅꯤꯡꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯤꯕꯅꯤ ꯌꯥꯁꯀꯣꯜ ꯄꯥꯛꯏ ꯈꯨꯝꯗꯦ ꯅꯥꯀꯜꯗ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯂꯤꯕ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯍꯟꯗꯛ ꯃꯔꯛ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝ ꯃꯥ ꯃꯨꯟꯅ ꯈꯪꯉꯤ ꯀꯔꯤꯗ ꯍꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯀꯟꯗꯨꯅ ꯂꯩ ꯃꯆꯥꯗꯣ ꯄꯦꯟꯅꯕ ꯍꯥꯏꯗꯦ ꯃꯄꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥꯁꯨ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ ꯁꯨꯗꯦꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯗꯦꯅꯦ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯋꯥꯐꯝꯗꯣ ꯇꯞꯅ ꯈꯠꯅꯕꯅ ꯆꯨꯝꯒꯗ꯭ꯔꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯔꯣꯏꯄꯣꯠ ꯄꯨꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯊꯧ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯕꯅ ꯐꯩ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯁꯅꯥꯅꯤꯅꯦ ꯃꯃꯥ ꯑꯄꯣꯛꯄ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯥꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕ ꯐꯥꯎꯗꯤ ꯅꯝꯁꯤꯟꯈꯤꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯕꯨꯡ ꯋꯥꯔꯧꯅꯨꯀꯣ ꯔꯥꯅꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯣ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯁꯨꯗꯦꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯅꯟꯗꯔꯥꯖ ꯃꯦꯟꯖꯣꯔ ꯑꯅꯤ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯃꯥ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯔꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯌꯥꯝꯕꯣ ꯅꯟꯗꯔꯥꯖꯀꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯏꯃꯨꯡꯁꯤꯒꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯨ ꯃꯉꯥꯏ ꯃꯤ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯅꯨꯃꯤꯠ ꯐꯥꯡꯖꯅꯗ꯭ꯔꯒ ꯂꯣꯏꯔꯤ ꯑꯩꯗꯤ ꯏꯃꯧ ꯄꯥꯝꯗꯦꯀꯣ ꯌꯥꯝꯕꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯕ ꯌꯥꯁꯀꯣꯜ ꯈꯨꯝꯗꯦ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯈꯠꯂꯒ ꯌꯥꯍꯧ ꯑꯃꯅꯤ ꯊꯛꯆꯤꯟꯈꯤ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯃꯩꯔꯥꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯨꯝ ꯐꯝꯕꯤꯔꯝꯃꯣ ꯑꯟꯇꯤ ꯑꯩ ꯋꯥꯁꯔꯨꯝ ꯐꯥꯎꯗ ꯐꯅꯤ ꯏꯕꯨꯡꯉꯣ ꯔꯥꯅꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕ ꯊꯣꯡꯖꯤꯟ ꯌꯧꯈ꯭ꯔꯦ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯃꯥ ꯀꯥꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥꯁꯨ ꯇꯥ ꯍꯧꯒꯠꯂꯒ ꯌꯥꯁꯀꯨꯜ ꯁꯨꯗꯦꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯝꯂꯒ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯁꯨꯗꯦ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯀꯪꯉꯥꯎꯅꯔꯛꯂꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯥꯏꯊꯣꯡ ꯈꯪꯂꯤꯕ ꯌꯥꯁꯀꯨꯜꯅꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯇꯦꯕꯜꯗ ꯑꯃꯨꯛ ꯇꯞꯅ ꯊꯝꯈ꯭ꯔꯒ ꯏꯕꯦꯝꯃ ꯔꯥꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯇꯃꯛꯇꯨꯕꯨ ꯋꯥꯈꯜ ꯇꯤꯟꯅꯕ ꯆꯪꯉꯤꯗꯣ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯕ ꯆꯪꯉꯤ ꯑꯗꯔꯋꯥꯏꯁ ꯈꯟꯒꯅꯨꯀꯣ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯆꯟꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯈꯜꯂꯨ ꯇꯥꯛꯄꯤꯌꯨ ꯌꯥꯝꯕꯨꯡ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦꯗ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯂꯤꯟꯗꯥꯗ ꯑꯁꯣꯏꯕ ꯂꯩꯇꯦ ꯇꯥꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯦꯝꯂꯕ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯞꯇꯨꯅ ꯂꯦꯟꯕ ꯌꯥꯎꯔꯛꯀꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯑꯍꯥꯡꯕꯗꯣ ꯃꯦꯟꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯁꯨ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯁꯨꯗꯦꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯐꯨꯟꯒꯠꯂꯝꯕ ꯄꯨꯝꯅꯃꯛ ꯌꯥꯝ ꯍꯩꯅ ꯐꯥꯖꯤꯜꯂꯒ ꯈꯨꯝꯃꯤ ꯆꯨꯝꯃꯦ ꯇꯥꯛꯄꯤꯔꯤꯕꯗꯣ ꯅꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯨꯝꯅ ꯃꯤꯠ ꯄꯥꯜꯂꯤ ꯈꯨꯗꯤꯡꯃꯛ ꯎꯔꯤꯕꯁꯤꯅꯤ ꯀꯅꯥꯅ ꯅꯣꯛꯂꯤ ꯀꯅꯥꯅ ꯀꯞꯂꯤ ꯀꯅꯥꯅ ꯑꯔꯣꯟꯕ ꯀꯅꯥꯅ ꯑꯐꯣꯡꯕ ꯀꯅꯥꯅ ꯄꯨꯟꯁꯤ ꯑꯁꯤꯗ ꯗꯟꯗꯤ ꯑꯣꯏꯅ ꯍꯤꯡꯂꯤꯕ ꯀꯅꯥ ꯑꯃꯅ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗ ꯐꯝꯂꯒ ꯑꯀꯣꯏꯕꯗ ꯂꯤꯟ ꯈꯥꯔꯧꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯅꯤ ꯁꯤꯔꯒ ꯂꯣꯏꯔꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯄꯥꯡꯊꯣꯛꯍꯧꯕ ꯃꯗꯨꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯄꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯠꯄ ꯌꯥꯏ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯤ ꯍꯥꯠꯂꯨꯔꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯍꯥꯠꯀꯗꯕꯅꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯅ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯒꯦ ꯈꯜꯂꯕ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯑꯦꯗꯃꯤꯠ ꯇꯧꯖꯕ ꯆꯪꯗ꯭ꯔꯅꯦ ꯃꯥꯡꯗ ꯑꯣꯏꯗ ꯐꯝꯂꯤꯕ ꯑꯅꯤꯃꯛ ꯅꯤꯡꯊꯝ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏ ꯑꯏꯪ ꯑꯁꯥꯒꯤ ꯈꯦꯟꯅꯕ ꯈꯪꯂꯛꯇ꯭ꯔꯕꯒꯨꯝꯁꯨ ꯇꯧꯏ ꯉꯁꯤ ꯑꯣꯏꯕ ꯇꯥꯏ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃ ꯐꯥꯎꯔꯝꯒꯗꯕ ꯑꯀꯤꯕ ꯈꯨꯝꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯔꯥꯅꯤ ꯌꯥꯝꯅ ꯋꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏ ꯄꯥꯈꯠꯂ ꯅꯣꯛꯂꯒ ꯋꯥꯔꯤꯁꯤꯕꯨ ꯌꯥꯝꯕꯨ ꯑꯩꯕꯨ ꯕꯥꯞ ꯑꯃ ꯌꯥꯁꯀꯣꯜ ꯅꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯅꯕꯗ ꯃꯔꯤ ꯁꯨꯝ ꯁꯝꯊꯈꯤꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯞꯊꯔꯁꯤ ꯍꯥꯏꯕꯅꯤ ꯅꯆꯦꯝꯁꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕꯗꯨ ꯃꯉꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯋꯥꯔꯤꯗꯤ ꯂꯨꯍꯣꯡꯕꯒꯤꯅꯤ haidane kuhina matam loroisi aigi chasana gi waroi pot numit adu phaudang dine nakhoi warsu wana khanglo
ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯐꯠ ꯌꯦꯡꯅꯩ ꯑꯅꯤꯃꯛ ꯋꯥꯔꯣꯏꯄꯣ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯂꯩꯕꯅꯅꯣ ꯉꯁꯥꯏꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜꯅ ꯍꯟꯖꯤꯟ ꯄꯜꯂꯒ ꯂꯩꯔꯤꯕ ꯑꯃꯔꯣꯝꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯏꯍꯨꯜ ꯑꯃꯁꯨ ꯇꯠꯇꯅ ꯐꯥꯎꯔꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯈꯣꯏ ꯒꯤꯔꯤ ꯇꯛꯁꯤꯟꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩꯈꯤꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯇꯥꯕꯅꯤ ꯋꯥꯁꯔꯨꯝꯗ ꯎꯪꯕ ꯌꯥꯕ ꯎꯪꯔꯝꯂꯒ ꯊꯣꯔꯛꯄꯅꯤ ꯅꯨꯄꯥꯗꯣ ꯍꯦꯛ ꯊꯣꯔꯛꯄꯒ ꯂꯩꯔꯤꯕ ꯍꯣꯜꯋꯦ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯂꯤꯟꯗꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯤꯟꯗꯥꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯔꯤ ꯅꯣꯛꯃꯤ ꯇꯞꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯤꯟꯗꯥꯁꯨ ꯇꯥ ꯏꯟꯅꯔꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯍꯤꯡꯗ ꯍꯤꯡꯉꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯁꯤ ꯄꯥꯕꯨꯡ ꯍꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯌꯥꯝꯕꯨꯡ ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯔꯒ ꯃꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯍꯥꯏꯍꯜꯂꯤ ꯌꯥꯝꯕꯨꯡ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯁꯦꯡꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯈꯣꯡꯊꯥꯎ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕ ꯅꯨꯄꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯂꯤꯟꯗꯥꯗ ꯌꯦꯡꯉꯛꯂꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯌꯦꯠꯂꯤ ꯍꯥꯏꯕꯒꯨꯝ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯊꯕꯛ ꯃꯆꯥ ꯃꯌꯥꯝꯁꯤꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯂꯤꯟꯗꯥ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯈꯣꯡꯊꯥꯡ ꯌꯥꯝꯕꯨꯡꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯛꯄꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯂꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯂꯅꯤ ꯀꯞꯄꯒꯤ ꯀꯞꯄ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒ ꯀꯞꯄꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨ ꯍꯥꯏꯔꯗꯤ ꯌꯥꯝꯕꯣ ꯅꯪ ꯀꯩ ꯈꯨꯝꯅꯤ ꯅꯣꯛꯃꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯃꯩꯔꯥꯕꯁꯨ ꯂꯤꯟꯗꯥꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯋꯥꯈꯜꯗ ꯃꯔꯩ ꯑꯃ ꯇꯥꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯩꯁꯨ ꯆꯪꯗꯦ ꯏꯈꯟ ꯈꯟꯗꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒ ꯃꯄꯥ ꯍꯣꯏ ꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯕꯞ ꯆꯪꯈ꯭ꯔꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯤꯟꯗꯥ ꯅꯣꯛꯂꯗꯨꯅ ꯁꯣꯜꯍꯧꯏ ꯊꯧꯁꯥꯗꯕ ꯁꯥꯔꯒ ꯂꯣꯟꯅ ꯎꯄꯥꯏ ꯊꯤꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯩꯅ ꯀꯩꯒꯤ ꯈꯪꯂꯣꯏ ꯊꯋꯥꯏꯅꯒꯤꯁꯨ ꯍꯦꯟꯕꯤ ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯂꯅꯤ ꯈꯪꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯃꯤ ꯐꯥꯎꯕ ꯊꯨꯡꯂꯨꯕꯗꯤ ꯂꯥꯏꯔꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯍꯟꯗꯕ ꯅꯪꯗꯤ ꯃꯤꯍꯥꯠꯄꯅ ꯌꯥꯝꯕꯣ ꯑꯍꯤꯡꯕ ꯃꯤꯕꯨ ꯅꯪꯒꯤ ꯅꯇꯧꯅ ꯍꯥꯠꯄ ꯅꯪꯃꯨꯛ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦꯀꯣ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯖꯕꯒꯨꯝ ꯋꯥꯍꯩ ꯑꯃꯗ ꯃꯔꯧ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯂꯤꯟꯗꯥ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯅꯣꯛꯃꯤ ꯃꯃꯥꯏꯊꯣꯡꯗꯨ ꯄꯨꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯆꯪꯈ꯭ꯔꯤ ꯉꯁꯤꯁꯨ ꯃꯅꯥꯛ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯅꯨꯄꯤꯗꯣ ꯎꯄꯥꯏ ꯂꯩꯇ ꯍꯜꯂꯛꯂꯦ ꯇꯠꯇꯨ ꯃꯥꯅ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒ ꯃꯕꯨꯡ ꯃꯅꯝꯃ ꯂꯣꯏꯅ ꯎꯍꯧꯔꯤ ꯅꯟꯗꯔꯥꯖ ꯃꯆꯥꯒꯤ ꯑꯋꯥꯕ ꯈꯪꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯨ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯂꯤꯌꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯐꯤꯗꯣ ꯇꯞꯅ ꯊꯝꯂꯝꯂꯒ ꯃꯆꯟꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯊꯣꯡꯗꯨꯅ ꯏꯍꯥꯡ ꯍꯥꯡꯂꯝꯕꯗꯨꯗ ꯇꯔꯥꯏ ꯆꯪꯉꯛꯂꯤ ꯂꯥꯏꯖ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯃꯤꯠꯇꯣ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯤꯌꯣꯁꯨ ꯈꯪꯉꯤ ꯌꯥꯅꯤꯡꯗꯕ ꯂꯩꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯣꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥꯛꯇ ꯆꯥꯛꯁꯨ ꯆꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯁꯛꯇꯣ ꯍꯥꯟꯅꯗꯒꯤ ꯊꯤꯗꯅ ꯂꯩꯕꯒ ꯍꯦꯟꯅ ꯊꯤꯖꯤꯜꯂꯅꯤ ꯍꯥꯏꯋꯥꯅꯤ ꯉꯥꯡꯅ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯔꯛꯂꯤ ꯂꯥꯏꯖ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯇꯞꯂꯝꯅ ꯀꯧꯔꯛꯏ ꯇꯥꯃꯣ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯄꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯕ ꯑꯩ ꯂꯨꯍꯣꯡꯕ ꯇꯜꯂꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯂꯥꯏꯖ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯤ ꯀꯉꯥꯎꯅꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯥꯏꯊꯣꯡꯗꯣ ꯃꯆꯦꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯁꯤ ꯂꯤꯌꯣꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯁꯛꯇꯝꯅꯤ ꯃꯄꯥꯒꯤ ꯑꯆꯦꯠꯄ ꯑꯅꯤꯡꯕꯗꯨꯕꯨ ꯃꯤꯀꯨꯞꯇ ꯊꯨꯒꯥꯏꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯃꯅꯥ ꯄꯪꯕ ꯅꯠꯇꯕꯅ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯀꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯗ꯭ꯔꯕꯁꯨ ꯃꯃꯤꯗꯨ ꯎꯕꯅ ꯂꯥꯏꯖꯕꯨ ꯇꯞꯅ ꯊꯦꯝꯂꯛꯏ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯋꯥꯔꯣꯏ ꯄꯨꯊꯣꯛꯄꯩ ꯋꯥꯅꯤꯗ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯂꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯞꯀꯅꯨꯁꯦ ꯇꯥꯃꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯒ ꯂꯩꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯄꯄꯥꯁꯦ ꯃꯃꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃ ꯂꯩꯔꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯤꯡꯕꯁꯨ ꯈꯔ ꯈꯪꯕꯤꯕ ꯐꯩꯅꯦ ꯁꯅꯥ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯈꯪꯕꯤꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯆꯠꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯏ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯨ
ꯑꯩ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏ ꯎꯔꯒ ꯑꯩ ꯑꯋꯥꯕ ꯍꯦꯜꯂꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯂꯥꯛꯀꯅꯨ ꯂꯤꯑꯣ ꯇꯥ ꯋꯥꯍꯩ ꯑꯃ ꯈꯨꯝꯒꯦ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯄꯗ ꯃꯣꯅꯥꯅ ꯁꯥꯒꯟ ꯇꯞꯅ ꯄꯥꯏꯔꯛꯏ ꯂꯤꯑꯣꯁꯨ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯏ ꯃꯣꯅꯥꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯐꯅꯃ ꯑꯣꯏꯗ꯭ꯔꯁꯨ ꯃꯇꯥꯡꯁꯤꯗ ꯂꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯄꯦꯟꯗꯕ ꯇꯝꯖꯐꯝꯗꯤ ꯃꯔꯨꯞꯅꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯆꯜꯒꯤ ꯄꯨꯛꯅꯤꯡ ꯇꯥꯊꯣꯛꯄꯒꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯂꯤꯑꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯂꯥꯏꯁꯤꯒꯤ ꯃꯈꯣꯜ ꯇꯥꯅ ꯅꯥꯟꯕꯤꯔꯝꯂꯒ ꯄ꯭ꯔꯄꯞ ꯊꯣꯔꯛꯂꯤ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯍꯥꯏꯗꯨꯅꯤ ꯊꯣꯡꯖꯤꯜ ꯕꯣꯏꯗꯣ ꯇꯨꯄꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯕꯣꯔꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯛꯆꯪ ꯆꯪꯉꯛꯏꯁꯦ ꯎꯁꯤꯠꯇ꯭ꯔꯣꯅ ꯂꯤꯑꯣꯒꯤ ꯋꯥꯍꯩꯗꯨꯗ ꯕꯣꯏ ꯇꯞꯅ ꯅꯣꯛꯏ ꯑꯁꯤ ꯑꯝꯇ ꯊꯦꯝꯒꯦ ꯇꯧꯕꯅꯤ ꯐꯣꯟꯒ ꯄꯥꯏꯗꯦꯅꯦ ꯑꯩꯁꯦ ꯁꯥꯊꯤꯅꯗꯤ ꯄꯥꯝꯗꯕ ꯖꯥꯠꯅꯤ ꯃꯥꯅ ꯈꯪꯗꯦꯅꯦ ꯕꯣꯏ ꯅꯁꯛ ꯍꯥꯏꯔ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯅꯪꯅ ꯆꯠꯈꯤꯕ ꯈꯨꯗꯤꯡ ꯄꯩꯁꯥ ꯃꯅꯝꯅ ꯍꯥꯠꯀꯁꯦ ꯁꯦ ꯂꯥꯎꯕꯈꯩ ꯁꯒꯥꯏꯔ ꯅꯝꯍꯧꯔꯤꯅꯤ ꯀꯝꯗꯧꯕꯅꯣ ꯕꯣꯏ ꯅꯪꯁꯤ ꯅꯨꯄꯤꯅ ꯏꯄꯥꯝ ꯄꯥꯝꯒꯟꯗꯦꯅꯦ ꯃꯩꯊꯛꯇ ꯂꯩꯕ ꯈꯥꯡꯗꯣ ꯊꯃꯣꯏꯁꯤ ꯀꯥꯡꯉꯧ ꯉꯧꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯃꯩ ꯌꯥꯡꯁꯤꯜꯂꯛꯀꯅꯨ ꯔꯣꯕꯔꯠꯁꯨ ꯊꯦꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯄꯨꯔꯝꯃꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯊꯕꯛ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯌꯥꯝ ꯆꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯍꯥꯏꯕ ꯃꯨꯔꯈꯗꯨꯅ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯨ ꯎꯅꯒꯦ ꯐꯪꯗꯦ ꯃꯥꯅ ꯊꯦꯝꯂꯗꯤ ꯈꯔꯁꯨ ꯈꯟꯅꯕ ꯌꯥꯔꯤꯕ ꯃꯇꯥꯡꯁꯤꯗ ꯃꯩꯔꯥꯕꯅ ꯊꯦꯝꯂꯒ ꯁꯣꯏꯗꯅ ꯌꯥꯗꯔꯣꯏ ꯅꯨꯄꯤꯃꯆꯥꯁꯦ ꯋꯥꯍꯩꯗꯨꯗ ꯕꯣꯏ ꯂꯤꯑꯣꯗ ꯐꯠ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯈꯪꯂꯕ ꯖꯥꯠꯂ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯂꯥꯏꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯊꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯟꯅꯔꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯗꯣꯡ ꯁꯥꯔ ꯂꯨꯝ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯂꯥꯎ ꯅꯨꯄꯤꯅ ꯄꯥꯝꯅꯕ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯄꯤꯒꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯣꯏꯆꯪ ꯄꯩꯁꯣꯟꯅ ꯌꯥꯡꯂꯦꯟꯗꯨꯗ ꯑꯃꯨꯛꯇꯪ ꯅꯦꯠꯀꯦ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯪ ꯉꯥꯡꯅ ꯂꯤꯑꯣꯗꯣ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨꯗ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯁꯤꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯛꯏ ꯅꯥꯀꯜ ꯑꯃꯗ ꯇꯞꯅ ꯂꯩꯁꯤꯜꯂꯒ ꯋꯥꯜꯗꯨꯅ ꯉꯥꯊꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ